ngasi phongkhiba chiphongsingi maruiba pausing khongatjaraga mayamda share tawjagi ahanbada mapalomda thokpa maruiba pau French city gi church amagi mamangda priest ama nungsi nungonga mari lainana nupa amana nongmaina kaplamle French city gi Lyon da leba church amagi mamangna Christian lamboiba ma mamang sayol gi aroiba sarukta nongmaina kaplamkhre thaudu adu Christian lamboiba duna nupa leba nupi amaga aron mari lainabagi matangda oigani haina agency dagi thadorokpa pau amada phongdorakli thaudu adugi matangda sahi nipurom suraba nupa amana Christian lamboibadu mahaki nupiga aronba mari lainabagi damak makna nongmaina kapkhibani haina mahakna masana marar yajakre hari Christian lamboiba Nicholas Kakalelakis sai yankhagini thu asi October 13 mathoida church amagi mamangda nongmai maru ani kaplamki haina Nicholas na yum saksa numita koma da lairubadagi wakal taraklaba matungda phongdorakhibani hairi nongmai kapa thaudu adu gi nongma matungda Southern France ki 9 city da laiba church amada miyoy ahum thangna thinduna hatkibani thaudu da France ki president Emmanuel Macron nadi Islamic singna satharakhiba terror attack ni haina phongdokhibasu lakhibani Lyon da nongmaina kapkhibagi thaudoktu hana khanglamdrabasu investigating officer singna kupna thijilaba tungda miyoy adu hatlage khanna kapkhiba nongmai ni haiba khangmangamkhre haidi sayola masupna thijilaringaigi manung asida soklaba nupado komadagi pharaktuna wangang lakhibani Christian lamboiba Nicholas na phongdorakpada mangona nongmai kaplamba nupado Georgian nationalist ni haina phongdorakhi magna hairakpadagi nongmai kappa nupado Lyon da leiba magi mayumdagi French police na irai numita fagatkre French ta phongba paukse le Parisien da phongdorakpada public prosecutor Nicholas Jacquet na haikibada soklaba nupa aduna police na phariba mi asigi nupi aduga aronba mari lainarubadagi thaudu asi thokibani nongmai kapa Georgian nationality aduna di Christian lamboibadu mahakna hatke yauna khalaga nongmai kapkiba nate ma ki Russian nationality oibi nupi sai kunthraga mangarom surabi nupi aduga nungsi nungongi mari lainabadu khanglakibadagi nongmaina kapkibani haina phongdorakhi Christian lamboiba adu operation tawraba matungda hauzik masagi phibam tapna phagarakle hairi magna phongdorakpada tha amagi mamangdagi mahak church adudagi resign tawkhre hairakhi makha satharakpoina atopa maruiba pawamana November 19 dagi Maharashtra da school hanglagani Diwali matungdagi laisang singsu khurumba yaragani thatre Maharashtra gi chief minister Udab Thatre na haukiba thangja numita lamdam aduda leiba school singi class 9 dagi 12 phawba hangnanaba ayaba pikhre loinana leiba asigi kumai Diwali matungdagi lamdam asida leiriba lai khurumpham singda lai khurumba yabage ayabasu pikhre haina agency ki paw amada phongdorakli mahakna makhatana pawmi singa unabada mahakna phongdokhibada tha asigi 19 dagi mifam asigi mahairoi sang physical class tongnaba phongdokhi Chief Minister na siya lawduna pangthokiba mikhal aduda standard operating system SOP ngakna school singna sapsana hangba yaragani haina haiki haina su phongdorakli atopa pawa manamuk leibak asida covid infection asi ani suba web nate tsunami ni India da covid-19 laisana ohelagdiba phibam asi covid infection gi ani suba web nate tsunami ni haina Maharashtra gi Chief Minister Uddhav Thackeray na phongdokre hauzik phawbada leibak asida leiriba apunba case masing lak Marfu mangaga lising nipanga satruka humdraga tareni aduga active case na lak mangaga lising taraga nithoiga satreka maudraga nithoini masigi manungda phagraba natraga discharge tawgraba masingna lak humdra nipanga lising humpuga nipanga satreka marfuni laisat asina leba asida sikiba migi masing lak amaga lising kunga tareka samaga manga sukre Indian novel COVID-19 virus pandemic lakshin ba mating oina ba national lockdown ama lakthokiba matungda ngasina sani ge kontra suba numit ni malem gi oina yengbada COVID-19 virus miyo crore mariga lak maudraga ni thoi hen bada infection tawkre amadi laisat asina maram oiduna miyo lak taraga ni thoi ga point lising marfu ma to shigrabane India awang nongpok state singi oina Assam da apun ba case lak aniga lising nipan ga satruka kuntra ka tare laidi Madugi manungda samapan ga nifuna laisat aduna sikre mathangda Tripura na lising kuntra mathoiga chawga ga taraga mari leiraga sahum ga yankhai ga mari na sikre hairi Meghalaya gi oina apunba case masing lising taraga yankhai ga nithoi amadi sikiba masing maudraga humdoini Mizoram gi oina COVID-19 virus ki apunba case masing lising ohum ga maudrani
स्टेट अदुदा लाइसत अदुना मियोय अनि सिखरे नागालैंड कोविड-19 की केस मसिंग लिसिंग मपन ग समरी ग यंखै ग मंगा लैरी मदुगी मनुंगदा मियोय निफु ग निपान सिखरे सिक्किम द केस लिसिंग मरी ग चाम ग मौद्र ग मंगा अमदी मियोय हुमद्रा ग तरुक सिखरे हैन सुफुंगदुरक्ले मखा सथरकपुना अतोपा मरुओइबा पाव अमना कुमजा इंग लिसिंग अनि ग कुनगनिथोय फावबा मिसम मियामदा वैक्सीन फंगनबा ngमखिरोय एम्स की डायरेक्टर कुमजा इंग लिसिंग अनि ग कुनगनिथोय फावबा मिसम मियामदा कोविड-19 की वैक्सीन फंगनबा ngमखिरोय हाइना नेशनल टास्क फोर्स ऑन कोविड-19 वायरस मैनेजमेंट की मेंबर्स ओइरिबा एम्स की डायरेक्टर डॉक्टर रणदीप गोलेरियाना फोंदोखरे CNN न्यूज 18 द पीबा इंटरव्यू अमदा रणदीप गोलेरियाना हाकी लैबा असिगी मिसिंग का हेना यामा मरमना मिसम मियामदा वैक्सीन फंगनना होटनबदा सही अमा हेना संखिगनी वैक्सीन हेक पुथोरकपगा लखटपा याबा थौरांगसिंगी मतंगदा हंगिबा वांग अमगी पखुमदा एम्स की डायरेक्टर हाकी लैबा की कसिन क्या सिन मथुना वैक्सीन यहोनना होटनबदा खुदोंग चादबा कया मरम सोयदना मायुकनगनी मिपुंग खुदिमक्ता वैक्सीन कापनबा सिरिंज मतिक चाना थौरांग तौबदसु अवाबा सोयदना मायुकनगनी हैनसु फोंदुरखी खंजिनबदा अदुकी मतिक कानरबा पाव अमना अनोइबा नुपीना मिरोनबा चिक्सिलबदी मसासिंग असोय अंगाम थोअंदबा यागनी अनोइबा नुपीसिंगना मिरोनबा मतमदा अफबा चिंजाक फजना चारबा अमसुम हक्चांग लेंग ओटपा थबकसिंग हाइबदी फिजिकल एक्टिविटीसिंग हेना तौरबदी मखोइगी मसासिंगना थोकपा याबा खुदोंग थीबसिंग हंतहनबा यागनी हाइना जर्नल PLOM मेडिसिन द फोंग स्टडी अमदा रिसर्चरसिंगना फोंदोरकली GDM गा लोइनना नोइबा ममासिंगना मिरोनबा मतमदा खुदोंग थीबगी चांग हेनगलकपगा लोइनना मखोइना पोकपा मसासिंग अदुगी तुंगी पुंसीदा मेटाबॉलिक डिजीज नहनबा याबगी चांग वंखटहली अदुबो चाबा चिंजाक फगतहनबा अमसुम हक्चांग लेंग ओटपा थबक तौबना मखोइगी मसासिंग सेमगलकपा मतमदा फगतहली हाइना यूनाइटेड किंगडम की साउथम्पटन यूनिवर्सिटी की कारेन लिली ट्रोपना फोंदोरकली थिजिन हुमजिन बादुदा मसानोइबा मिरोनबी चौवागा यांखैदगी खोमजिनबा डाटासिंग सिजिनखी थिजिन हुमजिन बादुगी मपुंग ओइबा पंदमदी यूनाइटेड किंगडम द लैबा अनोइबा मिरोनबी नुपी सिंगी चिंजा फगरहनबा अमसुम फिजिकल एक्टिविटी हेंगतहनबनी हैना सुफुंदोरखी मखा सथरकपा ओइना अखोय मणिपुर थोकपा थौदोंग तंगा म्याम मरक थना हपसरमगे रिम्स रोड द लैबा लमजिंगबा मेन ऑफिस इन्वेस्टर सिंगी पैसा रिफंड तौबदा फेल ओइरकपदगी ऑफिस रिलेशनशिप एग्जीक्यूटिव ना ऑफिस थिंजिनख्रे हैनसु थजबा याबा सोर्स मदगी म्याम फंगबदगी पाउस हपसरकपनी अदुगा म्याम हौसिकी ओइनदी पाउस मतांग असाय लुसिनजरगे अदुगा होरेन संदावरमदा सिंसो शुदन होरेन पुंग तरुक मखाय तरकपदाय सिंसोदन ngasi gi thokwa thokdo thoksingdagi maruoiba I pausing khena khena ba chipongsing phongmusing khonggasara kanda मैम सुदन शेयर तौजरके मैम वारस वान होरेन पुंग 3 3 मखाय पुंग मिनरसी